Farmers Welfare na handakta pirakhiba akanba instruction amagi matung inna Manipur gi lawmi singda har phanghanba matamda fattaba har haibadi substandard oiba har sing phanghandanaba Manipur lengakna akanba thabak lokhatli hairi Malem gi kaithelda lupa lakh kun mari rom gi senfam oigadaba wall is yours haibadi WY tablet masing lising Kuntra rom ngarang security force na myoy amadagi fagat pangamkhre Amadi Bangladesh ki Gopalganj National Citizens Party NCP ki rally chatlingaida Awami League Amadi Chatra League ki kangbu singna rally thugairubadagi nakal ani gi marakta irang tholakpada myoy mari sire kaya amana asok apan nangkhre ngasin numidang wairang fawba curfew thamjinkhre ISCOM Manipuri pau mit yeng tabir bapum na mapuruk sana shermin na taram nok chogo galoina na puja sifawagi maru eba pau sing sadok na pijari Ministry of Agriculture and Farmers Welfare na handakta pirakhiba akan ba instruction amagi matung inna Manipur gi lawmi singda har phanghanba matamda fattaba har haibadi substandard oiba har sing phanghandanaba akan ba thabak lokhatle haina Manipur lenga ki Principal Secretary Agriculture Arun Kumar Singh na phongdorakre ISCOM News ta akhanana phongdorakpa wafam amada Principal Secretary Arun Kumar Singhana hai Union Agriculture and Farmers Welfare Shivaraj Singh Chauhan na chatliba thasigi tara humdoida pirakhiba pautak amagi matung inna Department of Agriculture gi leiriba atopo officials singda mahaki maikaidagi har fattaba phanghandanaba instructions sing pikhre masigi mathakta kanagumba miyoi atopa singna har lauraga lon na yenthok lamba natraga lengak na yeliba har sing asi natana atopa mafamdagi puraklaga lawmi singda yolamba thengnarabadi thabak lokhatnaba pautak su pire haiki Hauzik fawbagi oina Manipurda substandard oiba har thengnaba leitri maramdi Manipurda Assamdagi pusillakliba har sing asi government na masak khanglaba har lawfamdagi pusillakpani Hauzik fawbada handaki lawrok asigidamak lengaki lawu singu loisangda akhanaba har phanghanbagi campaign chathakre Hairiba campaign asida ataba mamalda lawmi singda har bek lishing Marifutara taruk ki mathakta yenthokre ngarang dege hauna har yenbagi campaign asigi makha chatharakpo oina Manipur gi tampaki district manga na kuonba mafam nifu manga khandoktuna har yenbagi thabak haure haina Arun Kumar Singhana hairakhi lawu singu loishang asina lawmi sing gi har watana phanghanaba honari hauzik har bek lishing nifu leiri masigi mathakta atopa har sing puraknaba honari har bek lak amagi mathakta makhata na pusillakhigani amadi lawmi singna har phangdabagi awaba leihandanaba thabak lokhatle hainasu Principal Secretary Arun Kumar Singhana ISCOM News ta phongdorakli See, as far as Manipur is concerned, we are getting all our fertilizer from a company in Assam, which is a government company. So, and there is no fertilizer coming in our area, which is coming from outside. So, as far as that issue is concerned, we have directed the department to check those people who are selling the fertilizer and see whether see to it that the substandard fertilizer is not sold to the farmers. And as far as our own distribution is concerned, that is coming from a very authentic source. So there is no question of any substandard fertilizer distributed by the government. Okay, so we require near about 2 to 2.5 rack, which will come to around, one rack is around 60,000. So 120 and around, say 2 lakh bag. That is what we require. So that we have sufficient fertilizer for the farmers. Indian Army gi makok thongba official ahum yawba khutpu amangasi ayuk Imphal-da thunglakre ngasigi khutpu aduda General Officer Commanding in Chief Eastern Command Lieutenant General Ramchandar Tiwari na luchinglakli mahakaloina na General Officer Commanding 3 Corps Lieutenant General Abhijit Pendharkar Major General Vangaru Raghu Major General General Staff loinana atopa staff officer ahumsu loinarakhi
Hairiba Indian Army ki officer sing asing ngasi ayuk pung tara rom taba matamda Indian Air Force ki Dornier 228 ta Imphal International Airport ta thonglakhi ISCOM na fangba pauge likhun amagi matung inna Indian Army ki officials sing asing routine visit ki manung channa nongmagi khongchat ta Imphal da thonglakhi bani ngasi nungthil amuk hankhigani hairi Security Force na ngarang malemgi kaithel da lupa la kun mari rongi senfam oigadaba Wall is yours haibadi WY tablet masing lishing kuntra rom tongan ba packet chamaga yankhai da haptuna purakpadagi lambi da fagat pangamkhre fagat laba mishak adudi Imphal East District ki Yairipok Tulihal awang laikai dagi makak mayum Firdos Sharif Kawi mioi asina ngarang I-20 car amada hairiba WY tablet sing asi puduna lakpada security gi mioi singna Senapati District ki manung chaliba ti khulen naka checkpoint ta khamduna check tawrubada tablet sing adu fangkhibani hairi nakal amaromdana nongmakangdana Manipur gi tongan ba mafam kayadagi security force singna khutsu khutlai sing fabagi thabak su chathari thabak asigi manung channa ngarang security force na Tamenglong district ki Tadbong khuldagi Jiribam district ki Laingang Pokpi khul faubagi marak ki lambi paringdagi khutsu khutlai kayama fagat pangam khri hairi fagat laba khutsu khutlai sing aduda magazine ga konana SLR ama magazine ga konana 303 rifle ama SBBL rifle ama 303 rifle gi maru manga SLR gi maru tara manga 303 rifle gi cartridge kuntra manga SLR gi ahangba case yankhai ga taret rubber bullet humfutara taruk walkie talkie ama bullet proof jacket ani headgear amaga yawi Sawambung Relief Camp ki lambi changfam fibam yamna soglakpadagi ngasi political activist sapam kangleipal na Sawambung Club amadi Relief Camp ta leiriba miyam galoinana khwaidagi fattaba chathok chasinda khudong chadraba lambi semjinkhre lambi asi ka henna fibam soksilakpadagi Relief Camp ta leiriba mahairoi singna school chatpa maru oina Relief Camp ta leiriba mayamsi nongmagi afang ba thabak suba auto thauraga nongmagi chara tanba nongmagi khutsumalna hingjabo oibana awaba kaya mayoknaba asida tangai fadana miyamgi sathok sasin tawriba lambi asi semjin daba yadabadagi semjin khibani hairi lambi semjin bagi thabak aduda saru yakhiba political activist sapam kangleipal na haikibada ngasi semjiliba lambi asi ngamle haina sembanate miyamna lambi asida nong khara tabada sathok sasinda adukimati khudong chadaba kaya thengnabana tangai fadana semjinbani haukiba chahi ani asida lamlai AC gi miyam gi awabada hanna yengladraba hayeng vote ta sen ye laga ka ni khalibasi aikhoi miyam bu usittabani haukiba chahi ani asida AC asida lakpi khidraba singdo haujik makha tana lamlai AC da lakpi dragasu aikhoi aduk yamna waroroi laktabigi laktaba adum lakpi dragasu kaidre lamlai AC gi maira paibi youth club sing amadi village development committee miyam nasu haukiba chahi ani hanna yengladraba makhoi sing asi masak khangbiyu hainasu phongdokhi ngasigi lambi semjin bagi thabak aduda Sawambung Relief Camp ki convener W Biren ko convener Thaunaujam Dhananjoy amadi atai miyoi kayasu saryakhi leiriba thong akogi thamna pokpi gwaltabi ki som khunou leiriba yangeng kokki santi khongba sana sabi rechon oiriba mayam ji daida nongma bo khongul ta biradaba mayam jing sida hayeng vote ki matam yor kan sen na leiraga kani gaina khaliga muktna leiriba mi jing sa leiriba club sing meira pabi gi leiriba mayam na wakal mun khandabiyo akoi moija social boycott tawgudra tawroidra gaija leiriba club ki chilau jing village development committee jing aduga meira pabi gi ma jing na masa khandaba matam yo ye na ai khanjai hai tare haugiba aduk yang waba chahi ni du daida lakidra jing du di haujik lakidra su aduk yamna koi makhata da warung ngai ju leitre na khalle hai tare ne ko aduna ai khoi gi leiriba lamlai gi wariba Manipur gi manung da khwai gi waba su koi lamlai ji no wariba masidai da bo hanna yengadra bai tare laine aroi MP election do vote hada ba nong di lakhi akoi myam loi una hoi hai tare ko aduna sigumba pibam daida akoi lamlai gi miyam jing se wakal tare tara thona akoi khanba gi tangai phadaba matam do yore na i myam da apil ko
Indigo Management Team Amana Lebak Sinba Thungna Chathakiba Survey Amagi Matung Inna Imphal International Airport ki oina leiriba Indigo Cargo bu Swachh Cargo Abhiyan gi award pirakre Imphal Airport ki maikaidagi social media da share tawrakiba post amada award pirakpa asina Imphal Airport ta leiriba Indigo gi damak maru oina cargo gi oina thabak tawriba mipum khuding makki yamna chawthokchaba tangkak ama oire hairi award asti pirakpa asina Imphal da leiriba Indigo team singna miyam da fanghaliba lunanba operational discipline sing loinana cargo da pochai haptok hapchin tawbada section na tawbagi amatta oina lominariba thaudangbu ikai khumna birakpagi matang amani hairi Garage Singh Chahi Kuntarok Apokpa Laikhidraba Loken Apokpi Sujata Laifam Nagampal Soram Leirak Haujikna Wangkai Kaithel Asang Bida Asan Bayum da Leiduna Amasung Kumam Jumilia Devi Chahi Kunmanga Apokpa Sanjit Apokpi Sangita Laifam Moirang Thana Laikai Haujikna Hapta Oil Pamanakta Asan Bayum da Leibi Hairiba Miyoi Ani Asi Partina Chairak Pi Khibani Haina Lona Thinkraba Lal Holup National Revolutionary Front Manipur NRFM na Thadorkiba Cherol Amada Khangalakli NRFM gi Information and Publicity Secretary Central Headquarters Sana Jawba Maitaina Khudyek Piduna Thadorkiba Cherol Amada NRFM gi Sasinaba Letterhead Sizinaduna Fattaba Miyoi Ani Asina Miyam Dagi Nam Haduna Shell Khairi Haibagi Akaknaba Pau Fangbadagi Makhoi adu fanaba NRFM gi Lanmi Sanglup Manipur Army MA gi Reserve Action Force na koisen senadona lakhi hairi Hairiba miyoi ani asi tha asigi tara marida fagat pangamki faraba miyoi animak wahang pahong tauki makhoi animak masana maral sing adu yajaki maralgi matung inna party gi chairak pi bataki party na ahan bagi oina makhoibu warning oina Imphal East ki sawombung amadi Faknunggi tainaba mafam amada makhongda nongmaina kapki matungda amuk tawrabadi sibagi chairak pibada masana yajaduna makhoibu thadokhi hairi maram asina makhatana kanagumba miyoi amatana party gi ming sizinaduna lan shell lawnaba hotnaram labadi asigumba makhalgi chairak asi pigani amadi masidagi cheksen biyo haiba wafam su cherol asida thamlakli Ining thau laishemba sana jawbagi mityeng makhada Utra Sanglen Sana Konung na Sinduna ngasi ingengi kunithoini panba sagol shel numit asida senglaba laifam amasu oiriba Kangla Sana Thongda ngasi Kangla ithong fatpa amasung Kangla ukrong hongbagi thoram pangthokre Kangla ithong fatpa amasung Kangla ukrong hongbagi thoram asi ngasidagi chahi cha kayagi mamang lai haktaktagi Manipur Sana Leipak Kanglaipak asibu ingtappa nungai yaifaba oinaba haiduna tangai fadana pangthoktaba yadaba laigi masil ama oina pangthoktuna lakpagi makha chatharakpa thoram ama oina ngasigi Kangla ithong fatpa amasung Kangla ukrong hongbagi thoram asi pangthokpani ngasigi Kangla Sana Thong manungda pangthokpa laigi thoram aduda Sana Konunggi famnaiba amaibi pena khongba amasung maru oiba thaumi kayasu saru yaki ngasigi Kangla ithong fatpa amasung Kangla ukrong hongbagi thoram aduda saru yakhiba laifam lakpa Sana Konong Salam Birendrana phongdokhibada ngasi asi lai haktaktagi pangthoktuna lakpa masil ama oina Kanglagi Sana Thongdagi Loktak mayai fauba faunai haina thajanariba Kangla ithong fatpagi thoram asi Kangla Sana Thong asida kom ama tawthoktuna laigi thoram asi tawbani masina senglaba Kangla asida ibudau pakhangbana leibada asoi engam fatta haudina chingba kayabu kokthok chamthoktuna ing tappa nungai yaifabu oinaba haiduna laigi thoram asi pangthokpani haina phongdokhi ngasi ingemi kunthoni panba sida kogi ningthau le sema sara jawgi maselamo ne pangthoiba kogi ayukta pangba sina kogi Kangla lekhul hutpa haiduna Loktak maru yongna haunaba adugumba koi Kangla gi sanhong pangba se leiba asida koina omama tawi koma tawraga masaida koina madu kogi hayom si hadara ka tawi kai noida madu kogi budu pakhang mana Kangla sida kogi nahangi haugi basahi kumsi dagida akumden kumsi hola bola ko se lakpa seida koi amanga soi tawkiba adiki phatta ba photo mayam tawkiba madu gi pura kogi sengdong na bui dangta masi gi thamje asi pangjaban ayu ki thamsida adok chari ba koi Kangla lekhul hutpai ba Kangla ithong phat pai ba thamji koina adok chari basi
ꯂꯩꯇꯕꯗꯣ ꯄꯥꯈꯪ ꯃꯅ ꯀꯪꯂꯥꯗ ꯂꯩꯕꯗ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡ ꯇꯥꯅ ꯂꯩꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯃꯗꯨꯒꯤ ꯑꯃꯥꯡ ꯑꯁꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯄꯒꯤ ꯊꯕꯛꯅꯤ ꯑꯩꯈꯣꯏ ꯇꯧꯖꯔꯤꯁꯦ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 10ꯗ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔꯒꯤ ꯈꯨꯠꯊꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯗꯥꯏꯠꯀꯤ ꯁꯦꯟꯇꯔ ꯑꯃ ꯊꯝꯕꯤꯅꯕ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯔꯛꯅꯕ ꯍꯥꯏꯖꯈꯤꯕ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯇꯧꯕꯤꯔꯛꯇꯕꯗꯒꯤ ꯉꯁꯤ ꯃꯍꯩꯔꯣꯏ ꯂꯨꯞ 5 MSF ꯗꯦꯁꯥꯝ KSA ꯁꯨꯛ ꯑꯃꯗꯤ ꯑꯦꯝꯁꯅ ꯁꯤꯟꯗꯨꯅ ꯖꯤꯔꯤꯕꯥꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗꯒꯤ IB ꯂꯩꯀꯥꯏ ꯇꯔꯅꯤꯡ ꯄꯣꯏꯟꯠ ꯐꯥꯎꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯋꯥꯀꯠ ꯈꯣꯡꯆꯠ ꯑꯃ ꯆꯠꯈ꯭ꯔꯦ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯄꯨꯡ ꯐꯥꯕ ꯗꯥꯏꯠꯀꯤ ꯁꯦꯟꯇꯔ ꯑꯃ ꯂꯩꯍꯟꯕꯤꯌꯨ ꯑꯣꯖꯥ ꯂꯩꯇꯅ ꯃꯍꯩꯔꯣꯏ ꯃꯍꯩ ꯇꯝꯕ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ ꯂꯣꯏꯅꯅ education is key unlock Jiribam's potential with diet Jiribam districtta mapung faba diet center leihallu haiba placard singsu paiduna wakat khongchat adu chatki ngasige wakat khongchat asigi matangda KSA Jiribam gi president K Somorjit Singhna paumi singda haikibada Jiribam da leiba mahairoi lup singna tha asigi tarada Jiribam gi DC gi khuthangda Manipur gi governor da memorandum ama pisinduna numit 5 gi manungda thabak to onthokpiyu amadi diet center ama thambiduna chatliba session asidagi Jiribam da su session haudokpiyu haiba na chingba yawba memorandum adu thabak to onthorak taba asi condemn tawi haiki loinana ngarang director SCERT na diet ki admission ki notice thorakhiba adubusu condemn tawki haina phongdokhi mahakna makha tana haikibada Jiribam da diet ki center ama hangdriba fawba lepa leitana akanba mawongda khongjung sangsinaba sem saduna leiri haina su phongdokhi thagi tang tarada Deputy Commissioner Jiribam ki kuthang da governor amadi chief secretary director SCERT da memorandum sinduna Jiribam da atubo matam da diet center ama thambiu amadi chaliba season asidagi diet center asi mathau da honbiu haiduna haijagrabasu ngasi bawa tasan sinatana laibagi thawong asi Jiribam da laiba mahirulu mangana akan momong da condemn tawi loinana hairiba demand asibu thawoi ustabagi mong amagum ngarang director NCRT a roman singna mangna emission gi notice ama thador kiba adu busu Jiribam da laiba mahiroi lu mangana akan momong da condemn tawi loinana hairiba Jiribam da center ma pidri bawa Jiribam da laiba mahiroi lu mangana akan momong da khongjun changjan nabagi damakta sem sadana ngasi su lairi GPRN NSCN gi luchingbasi Singson Kuki na luchingba civil amadi military wing da leiba Kuki region worker Marifurom henbana ngarang NNPG gi convener su oiriba wing commander Ato Kilonsar and Kitovi Zimomi amadi loop asigi vice president Chenyim Konyak Kohima gi Okingda unakri hairi GPRN NSCN na thadораkiba chirol amada hojik naga singa center chathariba wari sanabigi thabak asida political solution ama puraknaba honariba asida Nagaland da leiriba Kuki singna loriba thaudang sing adubu thagatpa phongdoki hairi Nagaland bu ngak senduna thambagi thaudang loba khakta natana chahi kayagi mamangdagi Nagaland da leminaraklaba Kuki singbu Nagagi political amadi social system asigi maru oiba thaudang loriba saru ama oina logani hairi masiga loinana Nagaland da leiriba Kuki singna haukiba inkumja lishing ama chamapan kunmapan dagi hauna sangsilakiba Naga political movement da lorakiba thaudang kaya adubu ningsingladuna Kuki amadi Naga animakna nakna makhatana chatminagadabani haiba wafam unaba aduda thamki NSCN gi maikaidagi Naga gi puwaribu lanna sandoknaba honariba sing adudagi su Kuki singna loduna nathaiduna leinaba khanghanki loinana kumja lishing ama chamapun kunmapan gi January 10 da matam aduda palamba British Statutory Commission da Naga singi maikaidagi pisinkiba memorandum da Lengjan Kuki na Naga singi damak laukiba thaudang adubusu mifam aduna nauhonana ningsing minnaki hairi Kumbi Assembly Constituency gi manung da leiriba kana leijadraba khamtheng na waraba imung sing miyam dagi khenaraba mimanadraba miyoi sing amadi lairaba gi pankhai makha da leiraba senthok watlaba imung sing da Kumbi Kendra gi MLA S Prem Chandrana yum kupnaba CGI sheet pibagi makha chatharapa oina ngasi thokliba irang asigi chaitheng su nanglaba Bora Yangbi Gram Panchayat ki Lengang Tabi da CGI sheet bundle ahum pikre
MLA S Premchandrana Assembly Constituency asida Bharat Sarkar gi flagship program ama oiriba PMAY scheme gi makada yum sabagi khudong chaba fangdraba Chitha horaba hauzik na yung kay gi fibam natay chadraba awaba mayok nariba imung singda MLA na yung thong khudingmak nong yuhan bayadi haiba pandamda AC asigi mafam khudingmakta MLA na miyam gi mihut ama oirakibadagi thaurang asi paikhalakpani hairi Bangladesh ki Lairiba National Citizens Party NCP ki rally amangarang Gopalganj district ta chatlingaida Bangladesh ki mafam takrabi hanagi Prime Minister Sheikh Hasina na luchingba Awami League amadi Chhatra League ki kangbu singna rally thogai rubadagi nakal ani gi marakta irang thoglakpada miyoi mari sire kaya amana asok apan nangkhre irang aduna maram oiraga Gopalganj ki Deputy Commissioner District aduda Section 144 Thamjin Krabamatung, Bangladesh ke Chief Advisor ke Office na ngarang numidang pung nipan daging asi numidang wairam pung taruk fauba curfew Thamjin Kre. Ngarang ayuk Bangladesh ke Lairiba National Citizens Party NCP na sendona Gopalganj ke Municipal Park ta miyam gi rally ama chatnaba miyam pun bahauki. NCP gi miyoy kaya ama mafam aduda punduna rally chatnaba honarakpada thingkraba Bangladesh ke Awami League amadi Mahairoi Singi Lup Chhatra League ani ge miyoy sing laktuna mafam aduda tilamliba miyam aduda attack chathaba hauraki hairi nakalani gi marakta funa chainaba thoglaki madudagi khoishaunaraba NCP ge luchingba kayana thodok adubu police na thingde haiba wahouda saurakpadagi ayuki pung 8:30 rom tabada Ulpur Durgapur lambi paringda lairamba police ki gari ama maithaki masigi mathakta rally sinfam adu tamna lakhiba Upa Jilla Nirbhahi Officer gi garida attack chathaki numit yung bamatamda amuk masing yamlaba Awami League amadi Chhatra League kini haiba activist kaya amuk rally sinfam aduda laktuna mafam aduda tharamba Chowkri Singh Thudikpa Banner Singh Segaiba amuk hauraki madudasu amuk NCP gi supporter singa funaki Nungthilpung aniga minute kuntra rom tarakpa matamda NCP gi supporter kaya na tongduna lakpa gari kaya amada amuk attack chatharaki hairi irang aduna maram oiduna Gopalganj district ki SP office ta changjafam loduna lairamba center gi luchingba kaya numidang wairam pung manga khara helakpada security gi akanba checksin thawrang marakta mafam adudagi puthoraki Ngarangi irang aduna maram oiraga Gopalganj chaleiba General Hospital da pukhalakiba miyoi singi manungda miyoi mari amadi laikhidri hairi makoi sing adudi Dipto Saha Kotali Paradagi Ramjan Kazi Tungi Paradagi Sohel Molla amadi Bherar Bazardagi Imon ni hairi Israel Defense Force na ngarang chathakeba air strike amada Damascus ta leiriba Syria gi military headquarter gi changfam thugai kre nongthakta gi chathakeba attack aduda miyoi amagi punshi mangkre amadi miyoi taranipa na asok apan nanghanki haina Syria gi Ministry of Health na Syria da sandokpa Syrian Arab News Agency da phongdoki Israel gi attack ase handakta nauna Syria da lengak semlakiba maraki president oina thabak puriba Ahmad
al-Sharana thabak purakpadagi kha thangba Syria gi mafam ama oiriba Swaidada Druze Kangbuga mafam aduda hana leiramlaba Bedouin Sunni tribes singi marakta unkhatnabagi fibam laklingai chairakta chatharakibani Panbayai madudi Druze hairiba miyoi Kanglup asi Syria yauna Israel amadi Lebanon gi mafam singda punna miyoi masing lak tara lom leiri masigi manungda ayamba masingdi Syria da leibani Israel Defense Force na thadurakiba warol amada Druze Misham Singi mathakta Syria lengakna chatharakliba thabak sing kupna yengselli hairi chairak asida ex tathagalakiba post amada US Secretary of State Marco Rubio na haikibada United States na nakal animakka warisanaduna ngasin numida Unkhatnariba fibam ase loisinaba honari Israel ge Prime Minister Benjamin Netanyahu na hai madudi mahaki lanmi singna chathakriba air strike adu maru oina leibak aduda miyot minai khangliba Druze miyam bu kannaba honaba lokhatkiba khongthang amani haukiba nongmaijing numittagi hauna hauzik faubada Druze ka Bedouin tribal sing anigi marakta unkhatnarakpada miyoi chahum hena leikhitri Hauzi aroibada maru oiba pau amuka hanna pijari. Ministry of Agriculture and Farmers Welfare na handakta pirakiba akan ba instruction amagi matung inna Manipur ge lawmi singda har fanghanba matamda fataba har haibadi substandard oiba har sing fanghandanaba Manipur lengakna akan barthabak lawkhatli hairi Malemgi kaithilda lupa lakh kun mari rongi senfam oigadaba war is yours haibadi WY tablet masing lishing kuntra rom ngarang security force na miyoi amadagi fagat pangamkhre amadi Bangladesh ki Gopalganj National Citizens Party NCP ge rally chatlingaida Awami League amadi Chhatra League ki Kangu Singna rally thugairubadagi nakal anigi marakta irang tholakpada miyoi mari sire kaya amana asok apanangkhre ngasi numidang wairang fawba curfew thamjinkhre Pungjasi fawbagi oinadi ISCOM na sandokchaba Manipuri pau matanga sa dalojere makhataba pau gidamak ISCOM mamiyeng tadona leibiyo